ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤ ꯄꯤꯕꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯩ ꯄꯨꯝꯂꯥꯡ ꯂꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯄꯤꯕꯥ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯂꯥꯡꯂꯩꯅ ꯃꯈꯣꯏ ꯑꯅꯤ ꯉꯁꯤ ꯂꯨꯍꯣꯡꯂꯤ꯫ ꯊꯃꯣꯏ ꯃꯁꯦꯜ ꯌꯥꯅꯖꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯏꯃꯛ ꯃꯛꯁꯤꯜꯂꯤ꯫ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯒꯨꯝꯅ ꯌꯦꯡꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯏ꯫ ꯑꯁꯨꯝ ꯇꯧꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯊꯪ ꯃꯊꯪ ꯍꯟꯅꯈ꯭ꯔꯦ ꯊꯣꯡꯒꯥꯜꯗꯅꯤ꯫ ꯄꯤꯕꯥꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯥꯟꯖꯅ ꯋꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯇꯥꯎ, ꯅꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯆꯥ ꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯁꯦ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯦ꯫ ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯍꯣꯏ ꯑꯩ ꯑꯁꯨꯝ ꯂꯩꯖꯍꯧꯔꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯥꯟꯖ ꯃꯥꯁꯨ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯐꯝ ꯑꯗꯨ ꯇꯤꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯨꯝꯇꯥꯛ ꯇꯥꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗ ꯂꯩꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯃꯈꯣꯏ 3 ꯁꯨꯔꯦ꯫ ꯏꯅꯦ ꯇꯣꯝꯕꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏ, ꯌꯥꯝꯅ ꯐꯔꯦ꯫ ꯃꯧ ꯑꯗꯨꯁꯨ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯁꯣꯏꯗꯅ ꯏꯪ ꯇꯞꯀꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗ ꯂꯩꯖꯕꯅꯤ꯫ ꯃꯍꯥꯛ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯃꯥꯟꯖꯁꯨ ꯈꯔꯗꯤ ꯁꯥꯐꯔꯕꯅꯤ꯫ ꯐꯔꯦ꯫ ꯑꯗꯨꯗ ꯇꯣꯝꯕꯤ, ꯊꯝꯕꯥꯜ ꯑꯗꯨꯗꯪꯒ ꯌꯥꯎꯖꯔꯝꯂꯕꯗꯤꯕꯀꯣ꯫ ꯍꯦꯔ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯗꯣꯝꯗꯒꯤ ꯋꯥꯅꯣ ꯅꯪꯅ ꯑꯃꯨꯛ ꯄꯟꯁꯤꯜꯂꯛꯂꯤꯕꯗꯨꯅ? ꯑꯗꯨꯒ ꯋꯥꯒꯅꯦ ꯈꯤꯠ ꯉꯥꯡꯕꯤꯔꯅꯨꯀꯣ꯫ ꯃꯇꯥꯡ ꯃꯇꯝꯅꯅꯤ꯫ ꯉꯁꯤ ꯏꯆꯥ ꯄꯤꯕꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯁꯤꯗ ꯃꯥꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕ ꯊꯝꯕꯥꯜꯗꯣ ꯅꯤꯡꯁꯤꯡꯂꯛꯄ ꯇꯥꯕꯅꯤ꯫ ꯍꯣ, ꯅꯤꯡꯁꯤꯡꯕꯤꯔꯅꯣ꯫ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯕꯅꯣ? ꯃꯥꯕꯨ ꯃꯤꯔꯣ? ꯃꯥꯒꯤ ꯋꯥꯒ ꯄꯜꯂꯛꯑꯅꯨꯗ꯫ ꯑꯩꯅꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯀꯩꯅꯣ꯫ ꯍꯧꯖꯤꯛꯇ ꯅꯤꯡꯗꯥ ꯇꯧꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯣꯏꯅꯣ? ꯍꯣ, ꯃꯁꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤꯗꯕ꯫ ꯃꯍꯥꯛꯊꯛ ꯏꯆꯥ ꯃꯥꯟꯖꯁꯦ ꯀꯌꯥꯗ ꯋꯥꯈꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯣꯈꯥꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ꯫ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯕ ꯄꯥꯝꯖꯕꯁꯤꯅꯕꯀꯣ, ꯃꯤꯒꯤ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯡꯈꯠꯂꯛꯄꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯈꯤꯠ ꯉꯥꯡꯒꯅꯨ꯫ ꯑꯗꯨꯒꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ, ꯏꯆꯥ ꯏꯁꯨꯁꯤꯡꯅꯒ ꯇꯥꯈ꯭ꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯀꯣ꯫ ꯍꯣꯏ ꯑꯩ ꯀꯔꯤꯃꯇ ꯍꯥꯏꯖꯔꯣꯏꯒꯦ ꯀꯣ꯫ ꯑꯩ ꯇꯨꯃꯤꯟ ꯂꯩꯖꯔꯒꯦꯀꯣ꯫ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ, ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯪꯈꯤꯕ ꯋꯥꯔꯤ ꯑꯃ ꯂꯩꯈꯤ꯫ ꯋꯥꯔꯤꯗꯨꯅ ꯃꯥꯟꯖꯒꯤ ꯄꯨꯟꯁꯤꯕꯨ ꯑꯉꯥꯎꯕꯒꯨꯝ ꯑꯣꯏꯍꯟꯈꯤ꯫ ꯃꯥꯟꯖ ꯉꯁꯤꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯊꯝꯕꯥꯜꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯦꯅꯤꯡꯊꯥ ꯂꯥꯛꯄꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯅꯨꯃꯤꯠꯇꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯦꯅꯤꯡꯊꯥ ꯂꯥꯛꯄꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯁꯨ ꯄꯥꯜꯂꯤ꯫ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯇꯧꯅꯔꯤꯕ꯫ ꯋꯥꯡꯂꯦꯟꯅ ꯃꯥꯟꯖꯕꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯈꯣꯏ ꯆꯨꯞꯄ ꯆꯠꯅꯕ ꯍꯧꯕ ꯂꯥꯛꯏ꯫ ꯃꯥꯟꯖꯁꯨ ꯈꯣꯏꯖꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗꯨꯗ ꯆꯠꯅ ꯈꯔ ꯉꯟꯅ ꯆꯠꯁꯤꯀꯣꯅ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯅꯔꯒ ꯅꯪ ꯁꯤꯗꯤꯕꯀꯣ? ꯍꯧꯖꯤꯛꯄꯨ ꯀꯌꯥꯝ ꯊꯦꯡꯉꯒꯦꯅꯦ? ꯉꯜꯂꯤ ꯀꯩꯅꯣ? ꯉꯟꯅꯤ? ꯅꯪꯗꯤ ꯌꯥꯝ ꯉꯟꯅꯤꯕ ꯍꯥꯏꯔꯤꯁꯤꯗꯤ꯫ ꯉꯟꯅꯤ ꯌꯥꯝꯅ꯫ ꯄꯨꯈ꯭ꯔꯤꯗꯣ ꯈꯣꯏ ꯆꯨꯞꯄ ꯃꯤ ꯍꯦꯛꯇ ꯂꯩꯔꯝꯕꯗꯣ ꯇꯜꯂꯦꯕ꯫ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅꯤ ꯍꯥꯟꯅ ꯆꯨꯞꯄ ꯆꯠꯁꯦ ꯇꯧꯕꯅꯤ꯫ ꯍꯣꯏꯗ, ꯍꯧꯖꯤꯛ ꯆꯠꯂꯁꯤꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ꯫ ꯂꯝꯕꯤꯗꯨꯗꯅꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯂꯤ꯫ ꯅꯨꯄꯤꯗꯨ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯔꯦꯡꯁꯨ ꯃꯗꯨꯗ ꯈꯥꯎ ꯑꯃꯁꯨ ꯌꯥꯜꯂꯤ꯫ ꯃꯈꯣꯏ ꯂꯩꯔꯤꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤ ꯃꯥꯟꯗꯦ ꯃꯈꯣꯏ꯫ ꯃꯥꯟꯖꯅ ꯋꯥꯡꯂꯦꯟꯅ ꯇꯞꯅ, ꯏꯇꯥꯎ, ꯑꯁꯤꯗ ꯂꯥꯛꯏꯁꯤ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯈꯪꯗꯦꯅꯦ, ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ꯫ ꯃꯥꯟꯖ ꯃꯃꯤꯠ ꯑꯗꯨꯅ ꯐꯜꯂꯞ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯨꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯅ ꯌꯥꯝꯅ ꯏꯪꯅ ꯂꯦꯝꯅ ꯅꯤꯡꯊꯤꯖꯔꯝꯕꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯏ꯫ ꯃꯊꯃꯣꯏꯅꯨꯡꯗ ꯍꯥꯏꯖꯩ, ꯐꯖꯩꯍꯦ ꯁꯤ ꯅꯨꯄꯤꯁꯤꯗꯤ꯫ ꯃꯃꯤꯠ ꯍꯦꯛ ꯀꯨꯞꯇꯅ ꯌꯦꯡꯖꯩ꯫ ꯃꯗꯨꯕꯨ ꯋꯥꯡꯂꯦꯟꯅ ꯎꯔꯗꯨꯅ ꯃꯈꯨꯅꯤꯡ ꯑꯗꯨꯅ ꯗꯣꯛ ꯊꯤꯜꯂꯗꯨꯅ, ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯅ? ꯃꯥꯟꯖ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯁꯛꯈꯪꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯟꯖꯒ ꯋꯥꯡꯂꯦꯟꯒ ꯑꯋꯥꯡ ꯄꯨꯈ꯭ꯔꯤꯗꯨ ꯌꯧꯔꯦ꯫ ꯂꯩꯔꯩ ꯃꯄꯥꯟ ꯑꯃꯗ ꯐꯝꯊꯩ꯫ ꯃꯥꯟꯖꯅ ꯍꯥꯏ, ꯏꯇꯥꯎ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯈꯪꯗꯦꯗ, ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯏꯇꯥꯎ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯔꯤꯅꯣꯝ ꯇꯧꯔꯛꯄꯩ ꯋꯥꯅꯤ꯫ ꯃꯁꯤꯗ ꯋꯥꯡꯂꯦꯟꯅ ꯍꯥꯏꯐꯦꯠꯀ ꯅꯣꯛꯂꯗꯨꯅ, ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯌꯦꯅꯤꯡꯊꯥꯒ ꯂꯥꯛꯏꯔꯕ? ꯌꯦꯅꯤꯡꯊꯥ ꯂꯥꯛꯄ ꯍꯥꯏꯕꯗꯨꯔ ꯈꯪꯗꯦ꯫ ꯁꯛꯈꯪꯗꯕꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯃ ꯑꯩꯒꯤ ꯊꯃꯣꯏ ꯂꯥꯏꯌꯨꯝ ꯑꯁꯤꯗ ꯇꯥꯈꯤꯕꯒꯨꯝ꯫ ꯁꯦꯁ, ꯅꯨꯄꯥꯁꯤꯡ ꯑꯁꯤꯗꯤ
kainom tawiko. Khangdini taw tawrise adubu ai mage khungul amadi lidaba yatre. Aduna karige mabu nushena phongdok toiba asengbagi. Asengbani manja magi thamoina asida uba kanano karino haiba khangdaba nupidu magi thamoina pamjaruri khoidaruri nungsiruri chenglo sakni helabi nupidu kanano mathoi karakpage hungnabi ningthiba pumnamakna yomlabi magi haksang kayani yengbada nong thangi ichelna chenbaga pangkhak oi numidang waigi matamda tamyana kori senma matamdaga nuzamagi chenglo sakadubu uruba thoklabadi mahakadu kungi leirang thamba mangondagi su henna phajagani amun batayal bu ngamjaba magi maithongi minok amada khoimu oiba kayagi thamoidi soidina ngawhanba ngamgani. Piba Mangoldari eduda mahak ungduna phamli magi ngasigi asuk nungairaba numit asida karigino mana asiyongna ongliba maithongna awaw polum pubagi mami tariba. Magisu thamoigi oiba warol amadi soida leiramgani. Manja changlei magi masanupa namapaldo ungduna phamlaga leirambadu ubada sangsinduna Ipagi bungo kaidore nangno ungduna phamlaga leiramlibaduna. Piba lukta tu leiramba magi maithongdu mapagi khonjel tabada nonkhalei mahak mapadi yengi aduga pabo asi haiduna magi misna anida pirang laise ihowi manjana isabu kari torubagi nangbu imungda leiba yadabro pabo asise nachaigi luhungbu naminiko Hoy ni mani ni Pabo Kasili nasagi tamoy sa Yamna nungsi Nasa yamna kapningi Angaw ba Karino nang nahari mo dumo Nanggi asuk nungay mo namin sida Pabo Ngasi nasa ikiluhong mo namin ta Aigi imada Mahak yawram labadi Nasa aigi tamoy na kaya na pinzeram ka ni Ibagi mo ko Isagi namang ipalay ba sidi Nang karigi na pukning wabagi Ipalay rin Sanglaba sahi kaya ase mama amagi minungsi haibadu pangdana nacha ai lelaklabani babong ima na macha ai nungsiramdabadi ai batubu babong macha ai nadi mabu yamna nungsi ima karigino tungna nacha ai bo nakon pichiba ai asibu nabuk thoki nasan na tabrayma madi thamoy pandaba mini madi nungsi masak khangdabani Mahagtang ay punsi kari oiki ipagi mo ko namagi wakal kalurano kasi nungay daw umbakaw toklo Pabo ay imabu yam udingi Pabo imabu mo tatirusi ba imagi ko malirusi ipagi mo ko napagi tamoy daga siso namagi nung sibigi mari na chudu layrine masi ay yaksang asin mari tagda yatadri pawbudi layki gani Aina na mabupanayam na nungsiba tarabaso na magi kongguldi ay nagkaidulong nakaklikranol asi napaigi sakraw masakni. Pabo, masak dohandok piyo imagi konggul igisi. Mahagtang kre ay ipamdagi mahagtang kre magi manglangi punsido na mahakitong maningdam na nungay lay sasano asuk sanglab sahi kaya ase mana di hana isa ama lay na Yinglakibra Pabo Hawkrab wari aduda nainadun layrabadi ay nga simikap amtatumdaba yay aduna manjana wapam madubu matang ado lusinabu honay ipagi bungo pare hena su wakal kanjiluno isi imung na sangjaro matam si tingli Piba hawgatu na imung desangi pamungda langlen pamlaga layramni langlen mapuray bagi magsila maitong adubu ubada haizay Kari tawba yawrabagi maithong adubu ay karisu tawdida karisu tawde hainadi minambigano asingmado haibiyo Piba pamung aduda pamtay Piba magi manglamjaki punsigi machat aduga ngasi mahangna oiriba punsigi machat asiga yamna khenay ingaw sina mataw amada magi punsi layrakibani Pibana lamida satliba nupidugi matungda inay aduga Nupidu'i wayway tana tariba, musuk muraba, sangbri managi chinghi manam chelaba, samlang adudagi, samlang amakagbu, hektat na buhonay, masida, chaliba nupidu na, mamaysat na itugtuna. He, kayo nang toydo! Piba, jab hek lip duna,
ꯁꯨꯝ ꯀꯩꯝ ꯇꯧꯗꯦ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯁꯝꯐꯣꯏꯒꯤ ꯀꯥꯏꯅ ꯇꯧꯔꯤꯔꯣ ꯑꯩꯒꯤ ꯁꯝꯁꯤ ꯐꯣꯏꯔꯒ ꯂꯥꯏꯇꯤꯡ ꯈꯨꯔꯨꯝꯒꯦ ꯍꯥꯏꯔꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯖꯔꯛꯁꯅꯨꯀꯣ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯁꯅꯤ ꯍꯦꯔꯦ ꯅꯪꯁꯨ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯅꯪ ꯄꯥꯈꯪ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯊꯤꯕꯤꯌꯨ ꯍꯥꯏꯔꯣ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯅꯤꯗ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯄꯤꯕꯥ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯅꯪ ꯑꯩꯅꯀꯣ ꯑꯩꯅ ꯉꯁꯤ ꯍꯦꯛ ꯁꯥꯎꯅꯤꯡꯉꯛꯇꯅ ꯅꯈꯣꯏꯗ ꯑꯣꯏꯅ ꯍꯦꯛꯇ ꯂꯥꯛꯆꯁꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯄꯤꯕꯥ ꯃꯅꯤꯡꯅ ꯐꯅꯦꯛ ꯆꯣꯡꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏ ꯀꯗꯥꯏꯗꯒꯤ ꯑꯩꯗꯤ ꯅꯪ ꯁꯨꯝ ꯂꯛꯅꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯥꯏ ꯌꯥꯔꯅꯤꯒꯦ ꯑꯩ ꯂꯛꯅꯖꯔꯣꯏꯀꯣ ꯂꯛꯅꯖꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯂꯤ ꯆꯒꯠ ꯆꯒꯠ ꯂꯥꯎꯕ ꯃꯥꯒꯤ ꯃꯇꯧ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯃꯐꯝꯗꯒꯤ ꯃꯥꯡꯈ꯭ꯔꯕꯒꯨꯝ ꯇꯧꯏ ꯂꯥꯡꯂꯦꯟ ꯑꯃꯨꯛꯀꯁꯨ ꯍꯪꯉꯤ ꯍꯥꯏꯌꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯔꯕꯁꯤꯗ ꯄꯤꯕꯥꯅ ꯈꯨꯝꯗꯣꯛꯏ ꯂꯥꯡꯂꯦꯟ ꯉꯁꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯥꯗꯨ ꯌꯥꯝ ꯅꯤꯡꯁꯤꯡꯂꯛꯏ ꯅꯪꯕꯨ ꯏꯃꯥꯗꯨ ꯍꯤꯡꯂꯤ ꯍꯥꯏꯕꯗꯥꯏꯅꯦ ꯍꯥꯏꯖꯕꯇꯅꯤ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯤꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯅꯨꯃꯤꯠ ꯑꯃ ꯊꯧꯗꯣꯛ ꯑꯃꯕꯨ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯏꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯄꯥꯕꯨꯡꯅ ꯏꯃꯥꯕꯨ ꯌꯦꯡꯗꯨꯅ ꯀꯌꯥꯗ ꯀꯞꯆꯈꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕꯥ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯀꯌꯥ ꯑꯃ ꯁꯤꯟꯊꯔꯛꯏ ꯂꯥꯡꯂꯦꯟꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯁꯤ ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯕꯤꯒꯅꯨ ꯍꯧꯈ꯭ꯔ ꯋꯥꯔꯤ ꯑꯗꯨꯅ ꯊꯃꯣꯏꯕꯨ ꯂꯥꯏꯃꯟ ꯑꯣꯏꯍꯟꯕꯗꯤ ꯆꯨꯝꯂꯣꯏ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯁꯤ ꯇꯣꯛꯄꯤꯔꯣ ꯄꯤꯕꯥ ꯋꯥꯐꯝꯁꯤ ꯅꯣꯡꯃꯇ ꯃꯍꯥꯛꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯇꯝꯊꯣꯛꯂꯨꯗꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯏ ꯉꯥꯏꯍꯥꯛ ꯂꯩꯈ꯭ꯔꯒꯗꯤ ꯃꯝꯁꯤꯟꯈ꯭ꯔꯒꯅꯤ ꯄꯤꯕꯥ ꯃꯪꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯄꯥꯕꯨ ꯍꯜꯂꯛꯄ ꯃꯍꯥꯛ ꯉꯥꯏꯔꯤ ꯃꯄꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ ꯅꯍꯥꯟꯈꯩ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯒ ꯍꯥꯏꯅꯔꯕꯗꯤ ꯃꯇꯝ ꯈꯔꯗꯤ ꯍꯦꯟꯗꯣꯛꯂꯤ ꯄꯤꯕꯥꯅ ꯄꯥꯕꯨꯡꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯃꯥꯒꯤ ꯊꯕꯛ ꯁꯨꯕꯗꯣ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯅꯣꯡ ꯑꯁꯤꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯕ ꯍꯧꯔꯦ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯗꯤ ꯐꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯍꯜꯂꯛꯄ ꯃꯍꯥꯛ ꯈꯧꯔꯥꯡꯅ ꯉꯥꯏ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯥꯟꯖ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯁꯥꯗꯣ ꯍꯥꯏꯔꯪ ꯇꯨꯔꯪ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯂꯛꯏ ꯁꯨꯃꯥꯡꯗ ꯍꯦꯛ ꯌꯧꯕꯒ ꯂꯣꯡꯅ ꯍꯥꯏꯊꯩ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯤꯕꯥ ꯁꯠ ꯀꯨꯝꯊꯩ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯅꯝ ꯑꯃ ꯃꯍꯥꯛꯅ ꯅꯝꯂꯛꯏ ꯃꯅꯝꯁꯤꯗꯤ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯄꯥꯕꯨꯡ ꯅꯪ ꯍꯤꯗꯥꯛ ꯊꯛꯂꯛꯏꯔꯣ ꯍꯤꯗꯥꯛ ꯉꯥꯎꯔꯕ ꯃꯥꯟꯖꯅ ꯈꯨꯝꯃꯤ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯍꯤꯗꯥꯛ ꯈꯔ ꯊꯛꯂꯛꯏ ꯄꯥꯕꯨꯡ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯤꯗꯥꯛ ꯊꯛꯂꯤꯕ ꯅꯆꯥꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯄꯥꯕꯨꯡ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯄꯥꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯦꯅꯦ ꯅꯃꯥꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯅꯦ ꯍꯤꯗꯥꯛꯁꯦ ꯊꯛꯇ꯭ꯔꯕꯗꯤ ꯅꯄꯥ ꯑꯩ ꯀꯔꯝꯅ ꯂꯩꯒꯅꯤ ꯅꯄꯥꯁꯤ ꯌꯥꯝꯅ ꯋꯥꯔꯦꯅꯦꯍꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯥꯕꯨꯡ ꯏꯃꯥꯕꯨ ꯂꯧꯔꯨꯁꯤ ꯏꯃꯥꯕꯨ ꯌꯨꯝꯁꯤꯗ ꯊꯝꯁꯤ ꯃꯗꯨ ꯌꯥꯗꯦ ꯅꯃꯥꯗꯤ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯃꯍꯥꯛ ꯊꯝꯕ ꯌꯥꯗꯦ ꯅꯄꯥꯒꯤ ꯂꯝ ꯍꯦꯜꯂꯕ ꯊꯃꯣꯏ ꯑꯁꯤꯗꯅ ꯅꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯅꯤ ꯏꯄꯥ ꯉꯁꯤꯗꯤ ꯃꯩꯆꯥꯛ ꯐꯪꯂꯦ ꯑꯩꯒꯤ ꯏꯃꯥꯃꯛꯇꯗꯅꯤ ꯃꯍꯥꯛꯅ ꯑꯉꯧꯕ ꯈꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨꯅ ꯂꯝꯂꯥꯟꯕ ꯃꯥꯒꯤ ꯃꯪꯁꯪꯗ ꯍꯨꯛꯈꯤꯕ ꯃꯁꯤꯕꯨ ꯀꯔꯝꯅ ꯏꯄꯥꯅ ꯅꯤꯡꯁꯤꯡꯂꯣꯏ ꯍꯥꯏꯕ ꯉꯝꯒꯅꯤ ꯅꯄꯥꯒꯤ ꯋꯥꯈꯜ ꯈꯜꯂꯛꯄ ꯈꯨꯗꯤꯡꯗ ꯅꯄꯥꯒꯤ ꯊꯃꯣꯏꯁꯦ ꯃꯩꯔꯤꯅ ꯋꯥꯏꯅ ꯆꯥꯛꯄꯒꯨꯝ ꯊꯣꯛꯏꯅꯦ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯄꯥꯕꯨꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕꯥ ꯃꯄꯥꯕꯨꯡꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯑꯗꯨꯒ ꯍꯥꯏ ꯑꯁꯨꯝꯅ ꯍꯤꯗꯥꯛ ꯊꯛꯀꯅꯨ ꯄꯥ ꯑꯩ ꯍꯤꯗꯥꯛ ꯊꯛꯄ ꯃꯤꯁꯦ ꯌꯥꯝ ꯀꯤꯖꯩꯌꯦ ꯄꯥꯕꯨꯡ ꯃꯥꯟꯖ ꯃꯆꯥꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯏꯄꯥꯒꯤ ꯊꯣꯏꯕ ꯅꯪꯕꯨ ꯏꯄꯥꯕꯨ ꯀꯤꯕ꯭ꯔꯅꯦ ꯀꯔꯤꯒꯤ ꯏꯄꯥꯕꯨ ꯀꯤꯔꯤ ꯏꯄꯥꯅꯦ ꯏꯁꯥꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯄꯥ ꯑꯩꯗꯤ ꯍꯤꯗꯥꯛ ꯐꯅ ꯊꯛꯂꯕꯁꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏꯅꯦ ꯑꯗꯨꯕꯨ ꯅꯃꯥ ꯑꯗꯨꯗꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯤꯁꯛꯁꯦ ꯅꯄꯥꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕꯤꯗꯦꯅꯦ ꯄꯥꯕꯨꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯀꯞꯃꯤꯟꯅꯩ ꯃꯥꯟꯖ ꯉꯁꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯃꯍꯥꯛꯁꯨ ꯇꯁꯦꯡꯅ ꯋꯥꯔꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯤ ꯐꯃꯨꯡꯗ ꯍꯤꯞꯊꯩ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯃꯍꯥꯛ ꯃꯇꯝ ꯑꯃꯒꯤ ꯃꯥꯒꯤ ꯊꯝꯕꯥꯜꯕꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯏ ꯊꯝꯕꯥꯜ
Hainay leikay aduna kanagi masano onthokna phajai haiduna mayamna sumna hainarabanina soidana phajaramba tai Wanglena hai hu makharomda thambal ama satli masida manjana kainu thambal satlebo haujipu kanagi thambal satpa matamno aina satle hari satlabanine yamna phajakraba thambalida karida baharuni magi phajabasidi nami ba malang mahaknaga yeibada liri amuk toiba hai kane manjadi Wanglen haibo wafamadu tabada wakal tapa ngamsadi nang naise ising thambal di oiroi hujik satpa matam nateba nangi se u thambal adu sunati adu di kari lekang thambal nang naise nang na pamjaba nupi ma leire asi natro kok adum haraga yabadubu thambal saren tawr lei nati maming mu kari kauge thambal kawe hairo maming isiga hairadi soidana masak fajaramgani mabu kai lekaidagino khunka masanida khunkhadabu thambal kauba leisabi leibrane leiteda anambana ai loi khangi kaino leiteda kaidagi khunkhada thambal nangido onarongani ko onade kaisu aigi si mayek singna khangla matungdani harise manjana haipet wakal khanduna mukhumi khunkhada hanubi thambal ko gumdi lebni aduro yere nangsu muthon thokpa hai damni kaino Wanglena manjagi mafamda wafam makana lotli masi manjanadi karisu khangjaba natte Wanglena hai itaw horendi ine thoino hoide chalusi thoino haidi khunkhagi jagoi sabi ine duro makhoi dana mu karigi jagoi yengu doiba tallida hujipu karigi jagoi yengmuno yengu si kaino Hanubidun jagoi sabuduro nang nei mengni sibo aidi kari tobugi hanubidun jagoi sabudubu yengdoiba oitaw makhoida isabi mayam jagoi tami hai adudo yengu saiba isabi mayam jagoi sabu yengba haiba talida aisat patali kari tanmuno sataba yaroi aidi sataba yaroi haisini ko itaw thambal aina thambal haina haise maram leirabane thambal nisingu hairibasidi thambal nisingu ko Manja makhot aduna makokta khotun lei numidang wairamgi matamni manjaga Wanglenga makhoi ani khunkha tamna jagoi yengmani haina chatlami manja madi chatpa tasengna tanjabani mata Wanglen yaman tabaduda mahak chatpani Wanglena adumak hairi idaw nang thambal yengningtro yeningdi yare kaidi thambal phare nang hore hek yengmuda namito thugai ga dongni makhoi ani jagoi sabi ni thoino hoigi thonggal ma payore bibana Lau Zangsi. Ito, natawis ay di buko. Kanam talaram dadanaba. Ay ko ni mo isop-sop na ni ko. Chopo lau, Zangsi lau. Asi hai tu na makoy ani thonggala du sangsili. Kara sangsin bahu baga jagoy sabagi pungay bagi makol tade. Lari ba sanggoy adu yam na sawi thoino. Jagoy sabagi lam asida bahak ozaguru oiri. Sintak pure lusingbi oiduna angang singbu mahak na hijaba jagoy singbu takpi tambi bani. Mabung mapau yamna phakraba jagoi sabi ine thoinuni Wanglin hekta sangsili nakal lauriba noba pambi makong aduda sangsinduna makhoi ani lepi sumang mayai adudana nubi taret mu chap manaba mongda jagoi sari aduga awanglom thangba domdana lekai gi hanu hanthi khara angang nubi khara jagoi saba dubu yengli manjadi jagoi sari badu yengponte matauti yengtuna hai ito pakhang kanapta leibusnute makhoi ni khakta ikai grade chalasi Halasi wani. Hira, kaktang di yengisi tu. Jagoi sari bunu pising siyam. Manja, haifet hek sanggoy da jagoi sari bunu pising hatu da yenglui. Ahan ma yenglu mit aduna ningthi bilirang amana haino humna jagoi sadu leiribadu hek ururi. Manja, mak mit pham hong mangamde mamit adu kupta khai jagoi sari bunu pidu da mahak yengli. Mani, nupi asini. Mahak na nahanong ukiba nupi aduni. Magi thamoy na khoida zakibado. Wanglena matau we uraduna. Kay mi yengluduna. Kanadano nang natukman yengidubo. Manjina khumi. Ito, sida angang panik setba jagoi sari bunu pisini. Aina nahan ukibado. Aduga mahakti sida. Matang sida Wanglena hairi. Magi mamingni aina thambalan haisi. Ha. Thambal haiba. Adu nang ngasai haiba yadabro. Aingonda nang namu laknada leibiri. Thambal.
ꯆꯨꯅꯩ ꯀꯣꯂꯣꯏꯃꯤꯡ ꯑꯁꯤꯒ ꯆꯤꯡꯂꯧꯁꯛ ꯑꯁꯤꯒ ꯌꯥꯝ ꯊꯤꯅ ꯆꯨꯅꯩ ꯃꯍꯥꯛ ꯌꯦꯡꯖꯔꯤ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯃꯇꯥꯡ ꯆꯥꯅ ꯇꯝꯂꯤꯕ ꯑꯁꯤꯁꯨ ꯖꯒꯣꯏ ꯁꯥꯔꯤꯕꯤ ꯊꯝꯕꯥꯜꯅ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄꯗ ꯄꯥꯈꯪ ꯑꯣꯏꯕ ꯑꯃꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯦꯛ ꯃꯤꯠ ꯆꯥꯟꯅꯔꯨꯏ ꯄꯥꯈꯪ ꯃꯥꯒꯤ ꯃꯤꯠꯌꯦꯡꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯥꯟꯕꯗ ꯃꯥꯒꯤ ꯖꯒꯣꯏ ꯈꯨꯇꯦꯛꯇꯨ ꯅꯤꯌꯣꯝ ꯍꯦꯛ ꯀꯥꯏꯈꯤ ꯖꯒꯣꯏꯒꯤ ꯑꯣꯖꯥ ꯊꯣꯏꯅꯨꯅ ꯊꯝꯕꯥꯜ ꯅꯪꯒꯤ ꯅꯈꯨꯠ ꯌꯦꯠꯅ ꯊꯦꯛꯂꯤꯕꯗꯣ ꯂꯥꯜꯂꯤꯅꯦꯍꯦ ꯅꯃꯤꯠꯇꯣ ꯁꯣꯏꯊꯣꯛꯂꯕꯗꯤ ꯌꯥꯔꯣꯏꯌꯦ ꯃꯨꯟꯅ ꯌꯦꯡꯉꯨ ꯁꯦ ꯅꯈꯨꯠꯇꯣ ꯃꯊꯛꯇ ꯊꯥꯡꯒꯠꯀꯗꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯝꯕꯥꯜ ꯃꯥꯒꯤ ꯃꯤꯠꯐꯝ ꯍꯣꯡꯈ꯭ꯔꯦ ꯖꯒꯣꯏ ꯃꯈꯥ ꯇꯥꯅ ꯁꯥꯈ꯭ꯔꯦ ꯑꯗꯨ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗ ꯄꯥꯈꯪ ꯃꯥꯒꯤ ꯃꯤꯠꯆꯤꯅ ꯀꯥꯞꯂꯛꯈꯤꯕ ꯇꯦꯟꯖꯩ ꯑꯗꯨꯅꯗꯤ ꯄꯥꯟꯈꯤ ꯃꯥꯟꯖ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯨꯏ ꯃꯇꯝꯗꯨ ꯄꯨꯟꯁꯤꯒꯤ ꯌꯦꯅꯤꯡꯊꯥꯅꯤ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯥꯒꯩꯒ ꯅꯨꯡꯁꯤꯅꯈꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯈꯤꯀꯣ ꯊꯝꯕꯥꯜ ꯀꯧꯕꯤ ꯂꯩꯅꯨꯡꯁꯤ ꯏꯁꯤꯡ ꯏꯌꯥꯏꯗ ꯁꯥꯠꯆꯕꯤ ꯃꯥꯒꯤ ꯃꯃꯥ ꯀꯦꯊꯕꯤꯅ ꯃꯄꯥꯕꯨꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯌꯦꯡ ꯑꯣꯏꯔꯤꯉꯤ ꯅꯆꯥꯅꯨꯄꯤꯕꯨ ꯊꯤꯜꯂꯨꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯆꯥꯎꯔꯦꯅ ꯍꯣꯏ ꯃꯥꯅꯤ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯊꯝꯂꯒ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯖꯒꯣꯏꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯍꯦꯛ ꯆꯠꯍꯟꯈ꯭ꯔꯁꯤ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯕꯅꯤ ꯃꯥꯅꯗꯤ ꯖꯒꯣꯏ ꯁꯥꯕꯁꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯔꯦꯗꯣ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯀꯦꯊꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯩ ꯃꯆꯥꯅꯨꯄꯤꯒꯤ ꯀꯔꯤꯝꯇ ꯋꯥꯠꯍꯜꯂꯝꯗꯦ ꯊꯝꯕꯥꯜ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯖꯒꯣꯏ ꯁꯥꯕ ꯌꯥꯝꯅ ꯄꯥꯝꯅꯩ ꯃꯅꯦꯅ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩ ꯃꯅꯦꯗ ꯖꯒꯣꯏ ꯀꯌꯥ ꯇꯝꯍꯜꯂꯝꯃꯤ ꯃꯅꯦꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯇꯝ ꯈꯔ ꯖꯒꯣꯏ ꯁꯥꯕ ꯃꯍꯥꯛ ꯂꯦꯞꯈꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯅꯦꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯇꯝꯂꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯃꯃꯥꯅꯁꯨ ꯃꯄꯥꯅꯁꯨ ꯌꯥꯕꯤꯔꯦ ꯀꯦꯊꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯅꯦꯒꯤ ꯅꯥꯛꯇ ꯅꯪ ꯐꯖꯅ ꯂꯩꯒꯗꯕꯅꯤꯀꯣ ꯍꯩ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦ ꯅꯅꯦꯗꯣ ꯈꯔ ꯉꯥꯡꯒꯟ ꯆꯩꯒꯟꯕꯅꯤ ꯅꯅꯦꯅ ꯉꯥꯡꯕꯗ ꯅꯆꯤꯟ ꯈꯨꯝꯕ ꯌꯥꯗꯦꯀꯣ ꯅꯪ ꯍꯣꯏꯕ ꯑꯩꯁꯨ ꯈꯪꯉꯤꯕ ꯅꯪꯒꯤ ꯈꯪꯉꯦ ꯍꯥꯏꯔꯒ ꯊꯣꯕꯝ ꯇꯧꯕꯗꯣ ꯃꯗꯨꯗꯤ ꯌꯥꯔꯣꯏꯅꯦ ꯌꯥꯔꯣꯏꯌꯦ ꯃꯗꯨꯅꯗꯤ ꯆꯠꯅꯕ ꯍꯣꯏꯕ ꯏꯃꯥ ꯅꯐꯤꯅꯔꯣꯜꯒ ꯄꯨꯒꯗꯕꯗꯣ ꯆꯤꯊꯍꯧꯅꯤꯀꯣ ꯐꯖꯅ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯊꯝꯕꯥꯜ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯤ ꯖꯒꯣꯏ ꯁꯥꯕ ꯇꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯊꯝꯕꯥꯜ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯄꯥꯅ ꯃꯥꯕꯨ ꯃꯅꯦꯒꯤ ꯅꯥꯛꯇ ꯊꯤꯟꯕꯤꯔꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯅꯦꯒꯤ ꯅꯥꯛꯇ ꯂꯩꯔꯕ ꯇꯨꯡꯗ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯈꯪ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯥꯟꯖꯒ ꯊꯝꯕꯥꯜꯒ ꯊꯃꯣꯏ ꯑꯅꯤ ꯇꯤꯟꯅꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯄꯨꯟꯅ ꯈꯣꯡꯗꯥꯃꯤꯟꯅꯔꯤ ꯃꯥꯟꯖꯅꯁꯨ ꯊꯝꯕꯥꯜꯕꯨ ꯄꯥꯝꯖ ꯊꯝꯕꯥꯜꯅꯁꯨ ꯃꯥꯟꯖꯕꯨ ꯄꯥꯝꯖ ꯊꯃꯣꯏ ꯑꯅꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯃꯛ ꯃꯔꯤ ꯆꯦꯠꯄ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯖꯒꯣꯏ ꯁꯥꯕ ꯂꯥꯛꯈꯤꯕ ꯊꯝꯕꯥꯜ ꯖꯒꯣꯏ ꯁꯥꯕꯒꯤ ꯋꯥꯈꯜ ꯃꯍꯥꯛ ꯀꯥꯎꯔꯦ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅꯇ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯐꯅꯌꯥꯝꯅ ꯍꯣꯡꯂꯦ ꯌꯦꯅꯤꯡꯊꯥꯒꯤ ꯊꯃꯣꯏ ꯑꯣꯏꯗꯨꯅ ꯌꯦꯅꯤꯡꯊꯥ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛ ꯑꯁꯨꯝꯅ ꯄꯨꯟꯁꯤꯗ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯕꯨ ꯊꯥꯖꯔꯨꯒꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯌꯥꯏ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏ ꯑꯅꯤꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯨ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯦ ꯇꯥꯏꯕꯪ ꯀꯅꯥ ꯈꯪꯗ꯭ꯔꯤꯉꯩ ꯆꯤꯛꯂꯕ ꯃꯐꯝ ꯑꯗꯨꯗ ꯈꯣꯏꯃꯨ ꯑꯣꯏꯕ ꯃꯍꯥꯛꯅ ꯂꯩꯔꯥꯡ ꯂꯩꯍꯤ ꯆꯨꯞꯂꯨꯔꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯍꯥꯛꯁꯨ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯜꯍꯧꯗ ꯑꯄꯥꯝꯕꯒꯤ ꯃꯌꯥꯏꯅ ꯁꯤꯡꯉꯦ ꯂꯩꯀꯥꯗꯨꯕꯨ ꯁꯦꯠꯊꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯨꯔꯦ ꯊꯃꯣꯏ ꯑꯅꯤ ꯅꯣꯡꯂꯦꯟꯅꯔꯦ ꯊꯃꯣꯏ ꯄꯤꯅꯔꯦ ꯃꯤꯀꯨꯞꯇꯨꯗ ꯍꯩꯔꯥꯡ ꯂꯣꯟꯆꯥ ꯆꯥꯃꯤꯟꯅꯔꯦ ꯂꯩꯔꯥꯡ ꯂꯣꯟꯖꯤꯟ ꯆꯤꯟꯃꯤꯟꯅꯔꯦ ꯃꯥꯟꯖ ꯃꯍꯥꯛ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯤꯀꯨꯞꯇꯨꯅ ꯃꯥ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ 이훌 ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯊꯝꯕꯥꯜꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯏ ꯃꯇꯨꯝ ꯑꯃ ꯍꯨꯟꯕ ꯍꯧꯈꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯋꯥꯖꯈꯤ ꯑꯩꯅ ꯊꯝꯕꯥꯜꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯇꯝꯗꯣ ꯏꯅꯦ ꯊꯣꯏꯅꯨꯁꯨ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯃꯥꯒꯤ ꯐꯤꯕꯝꯁꯦ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯈꯤ ꯃꯇꯝ ꯃꯥꯒꯤ ꯂꯥꯡꯒꯣꯜꯅ ꯊꯝꯕꯥꯜꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯌꯥꯎꯔꯤꯕ ꯏ ꯃꯇꯨꯝꯗꯨ ꯍꯝ ꯆꯥꯎꯔꯛꯈꯤ ꯊꯥꯕꯨꯡ 10 ꯃꯄꯨꯡ ꯍꯥꯏꯕꯗꯨ ꯐꯥꯈꯤ ꯏꯀꯥꯏꯒꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯂꯦꯟꯈꯤ ꯄꯥꯎ ꯑꯁꯤ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯈꯪꯈꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯀꯦꯊꯕꯤꯅ ꯍꯥꯏ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯑꯁꯨꯛ ꯁꯖꯠ ꯃꯣꯠꯄ ꯂꯝꯀꯦꯠ ꯑꯃ ꯍꯥꯏꯕ ꯃꯥꯕꯨ ꯖꯒꯣꯏ ꯇꯝꯅꯕ ꯍꯥꯏꯗꯅ ꯃꯐꯝ ꯑꯗꯨ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯆꯥꯎꯔꯦꯟꯅ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯖꯠ ꯄꯨꯝꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯑꯩ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯃꯛ ꯂꯧꯔꯨꯁꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯊꯝꯕ ꯌꯥꯗ꯭ꯔꯦ ꯃꯥꯕꯨ ꯂꯧꯔꯨꯁꯤ
ꯑꯁꯨꯝꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯊꯨꯅ ꯌꯥꯡꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒꯅꯤ ꯀꯦꯊꯕꯤꯅ ꯊꯝꯕꯥꯜ ꯍꯩ ꯊꯝꯕꯥꯜ ꯅꯪ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯂꯛꯎ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯊꯝꯕꯥꯜ ꯃꯃꯥꯅ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨꯕꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯏ ꯀꯦꯊꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯍꯩ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯒꯤꯁꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯤꯕ꯭ꯔꯥ ꯍꯥ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯤꯕ꯭ꯔꯣ ꯂꯝꯀꯦꯠꯄꯤ ꯑꯁꯤꯒꯨꯝꯕ ꯁꯥꯖꯠ ꯑꯁꯤ ꯅꯉꯣꯟꯗ ꯆꯠꯂꯨ ꯍꯥꯏꯅ ꯀꯅꯥꯅ ꯍꯥꯏ ꯍꯥ ꯅꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯕꯒꯦ ꯅꯪ ꯌꯨꯝꯗ ꯌꯧꯈꯤ ꯆꯠ ꯅꯅꯥꯎꯗꯣ ꯇꯠꯄ ꯃꯈꯩ ꯐꯨꯔꯒ ꯐꯒꯗꯕꯅꯤꯅ 이마, 나자이 거울까노 이마 하이나가 거울까노 난 애고도 이마 하이나 거울까노 똑같자이 ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯟꯖꯥ ꯃꯥꯁꯨ ꯌꯨꯝꯗꯨꯗ ꯍꯦꯛ ꯆꯪꯂꯛꯏ ꯆꯥꯎꯔꯦꯟꯗ ꯍꯪꯉꯤ 이붕어 ꯀꯅꯥ ꯄꯥꯕꯨꯡ ꯑꯩ ꯃꯥꯟꯖꯥ ꯍꯥꯏꯕꯗꯤ ꯀꯅꯥ ꯃꯁꯤꯗ ꯊꯝꯕꯥꯜꯅ ꯈꯨꯝꯃꯤ ꯄꯥꯕꯨꯡ ꯃꯍꯥꯛ ꯏꯆꯥꯁꯤꯒꯤ ꯃꯄꯥꯅꯤ ꯀꯦꯊꯕꯤꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏ 이붕어 ꯅꯈꯣꯏꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯇꯨꯡꯒꯤ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯈꯣꯏ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯏꯃꯥ ꯅꯆꯥ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯈꯜꯍꯧꯗ꯭ꯔꯦ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕꯅꯣ ꯑꯃꯠꯇ ꯄꯣꯛꯄꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯅ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯍꯜꯂꯕꯅꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯒꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯪꯈ꯭ꯔꯒ ꯀꯔꯤꯅꯣ ꯏꯃꯥ ꯏꯆꯥꯗ ꯍꯥꯏꯅꯒꯗꯧꯔꯤꯕꯁꯤꯕꯣ ꯃꯈꯣꯏꯅ ꯃꯥꯟꯖꯗ ꯃꯔꯥꯜ ꯄꯨꯝꯕ ꯁꯤꯖꯤꯟꯕꯤꯔꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯤ ꯃꯥꯟꯖ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯀꯦꯊꯕꯤꯅ ꯃꯆꯥꯅꯨꯄꯤꯅ ꯄꯝꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯇꯥꯞ ꯃꯨꯜꯂꯤ ꯑꯗꯨꯒ ꯃꯥꯟꯖꯗ ꯄꯤ ꯑꯉꯥꯡ ꯑꯁꯤ ꯅꯪ ꯂꯧꯍꯧ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯍꯧꯖꯤꯛꯁꯨ ꯂꯩꯁꯥꯕꯤꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥꯕꯨ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯇꯥꯛꯄ ꯅꯪ ꯈꯛ ꯌꯥꯔꯣꯏ ꯃꯃꯥ ꯃꯆꯥꯅꯤꯒꯤ ꯃꯔꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯣꯏꯔꯕꯅꯤ ꯏꯆꯥꯕꯨ ꯌꯨꯝꯗ ꯄꯨꯈ꯭ꯔꯒꯅꯤ ꯏꯆꯥꯒꯤ ꯈꯣꯡꯒꯨꯜꯁꯨ ꯅꯪ ꯏꯔꯛꯄ ꯈꯛ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯤꯅ ꯇꯥꯕ ꯉꯝꯂꯣꯏꯗꯕ ꯋꯥꯉꯥꯡ ꯀꯌꯥ ꯑꯃ ꯉꯥꯡꯂꯝꯃꯤ ꯊꯝꯕꯥꯜꯅ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯍꯩ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯅ ꯑꯐꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯂꯒꯕꯨ ꯏꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯔꯝꯈꯤꯒꯗ꯭ꯔꯣ ꯍꯥ ꯍꯥꯏꯔꯝꯈꯤꯒꯗ꯭ꯔꯥꯏꯕ ꯅꯍꯥꯛꯊꯛ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯕꯅꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯆꯠꯀꯗꯕꯅꯤ ꯍꯧꯖꯤꯛꯃꯛ ꯆꯠꯀꯗꯕꯅꯤ ꯏꯃꯥ ꯅꯆꯥ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯍꯧꯒꯦ ꯃꯗꯨ ꯌꯥꯔꯣꯏꯌꯦ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯆꯠꯀꯗꯕꯅꯤ ꯏꯃꯥ ꯅꯆꯥ ꯑꯩ ꯉꯝꯖꯔꯣꯏ ꯏꯆꯥꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯍꯧꯒꯦ ꯀꯅꯥꯒꯤ ꯅꯆꯥ ꯍꯥ ꯀꯅꯥꯒꯤ ꯅꯆꯥꯅꯣ ꯅꯪꯒꯤ ꯅꯆꯥ ꯂꯩꯇꯦ ꯂꯥꯎ ꯍꯧꯖꯤꯛꯃꯛ ꯆꯠꯀꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯁꯤꯡꯉꯤ ꯊꯝꯕꯥꯜꯅ ꯀꯞꯇꯨꯅ ꯏꯃꯥ ꯅꯆꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯏꯃꯥ ꯅꯆꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯂꯥꯛꯑꯣꯅꯦꯍꯦ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯀꯦꯊꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯝꯗꯨꯅ ꯁꯤꯡꯗꯨꯅ ꯄꯨꯏ ꯃꯥꯟꯖ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯈꯥꯝꯖꯕꯗꯤ ꯉꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏꯖꯕꯗꯤ ꯀꯌꯥ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥ ꯑꯃꯇ ꯇꯥꯕꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯟꯖꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯣꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝ ꯊꯤꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯟꯖ ꯃꯅꯪꯒꯜ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯣꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ ꯃꯌꯨꯝꯗ ꯌꯧꯔꯗꯨꯅ ꯆꯪꯁꯤꯜꯂꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯊꯝꯕꯥꯜ ꯑꯩ ꯂꯥꯛꯂꯤꯌꯦ ꯊꯝꯕꯥꯜ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯈꯪꯍꯧꯗꯅ ꯊꯥꯖꯗꯅ ꯇꯥꯔꯛꯄꯗꯨꯗ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯎꯔꯦ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥ ꯁꯨꯃꯥꯡꯗ ꯆꯦꯟꯊꯩ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ ꯃꯥꯟꯖꯅ ꯍꯥꯏ ꯊꯝꯕꯥꯜ ꯌꯨꯝꯗ ꯍꯜꯂꯁꯦ ꯏꯆꯥꯁꯦ ꯃꯕꯨꯛ ꯂꯥꯝꯗꯨꯅꯁꯨ ꯌꯥꯝꯅ ꯀꯞꯄꯦ ꯍꯜꯂꯁꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯏꯃꯨꯡꯗꯒꯤ ꯀꯦꯊꯕꯤ ꯄ꯭ꯔꯞ ꯍꯦꯛ ꯊꯣꯛꯂꯛꯏ ꯃꯥꯟꯖꯕꯨ ꯌꯦꯡꯗꯨꯅ ꯍꯩ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯑꯣ ꯍꯥꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯃꯐꯝ ꯑꯁꯤ ꯂꯥꯛꯀꯅꯨ ꯏꯃꯥ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯅꯁꯨꯁꯦ ꯃꯕꯨꯛ ꯂꯥꯝꯗꯨꯅ ꯌꯥꯝ ꯀꯞꯄꯦ ꯀꯅꯥꯒꯤ ꯏꯁꯨ ꯍꯥ ꯀꯅꯥꯒꯤ ꯏꯁꯨꯅꯣ ꯑꯩꯒꯤ ꯏꯁꯨ ꯂꯩꯇꯦ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣꯅꯦ ꯅꯪꯒꯤꯁꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯕꯨ ꯌꯣꯟꯕꯅꯤ ꯆꯠꯈ꯭ꯔꯣ ꯏꯃꯥ ꯊꯝꯕꯥꯜꯕꯨ ꯅꯆꯥꯗ ꯁꯤꯟꯅꯕꯤꯌꯨ ꯊꯝꯕꯥꯜꯕꯨ ꯄꯨꯗꯨꯅ ꯅꯆꯥ ꯑꯩ ꯆꯠꯆꯈꯤꯒꯦ ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯗꯧꯔꯤ ꯆꯠꯂꯨ ꯂꯥꯛꯑꯣ ꯅꯪ ꯆꯠꯂꯨ ꯂꯥꯛꯑꯣ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯕ ꯇꯥꯔꯦ ꯏꯆꯥ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯁꯨ ꯂꯩꯁꯥꯔꯤꯕꯅꯤ ꯊꯝꯕꯥꯜꯅ ꯀꯞꯇꯨꯅ
Ima, nasasi mama oirabini. Isa nungsiba kanglabini ima. Ay laysabi natrabani ima. Hey, nang kari kangi, ha? Nang kari kangi, tumilay. Kethabi na manjaki makhut paiduna thongal tamna singthoi aduga hai. Nang mafam asida amukana lakano haribasini. Maduna nange phabu oigani. Asi haiduna manjabu tanthokri manja chatningna saningda mahak chatki. Magi thamoi macai kaya thokna kaiki somda thambalsu makhol thokna kapsai. Thamoi anigi marakta asawa pal amana thatuna laikri. Manja hanjin kayarak thambalgi mayumda mamu lawba laki. Masira kethabina saroduna nupana hakara nektuna manjabu taptaw makai phuhanki. Asumna awabagi ipak asida tawduna jahi kaya mahujin khirami. Jahi tareki matungni manja magi thamoida khangi yauna khangduna mahak laiki. Adubu magi masanupa pibana kananingai tawi. Babu imagi manakta chaluseba. Ai imagi masak yam uningiba. Seba babu imagi nakta chaluseba. Ipagi thoiba. Hayeng matang saba mada namagi nakta chasi. Nangningai tawgano. Babung na chasi haina harga chusa chatribase kayam kuire. Imagi nakta sukbu bide. Aidi yaroi haishi. Ipagi thoiba. Nangbu ipada ningai tawranuba. Ipagi thamoise pungamtrene. Yaro aidi chataba yaro haishini. Babu imagi nakta hek chatraba aidi ithanta pukrida sungthaduna sini haribasini. Masanupagi wahi asida ipagi thoiba. Karino nangna haribaduba isa siba yade. Nang ipabu nusidraba. Adudi imagi nakta chalusi. Masanupana sumna kanna haribasida manja hoi haina yari. Magi maika yenglaroi haina khankrabadu masanupagi ningai asina kanman kibana mahak chataba yadre. Mathangi numitni nungthilgi matam adugaini manjana masanupa pibabu puduna chatli. Angang oriba pibadi karisu khangjaba natte. Mapana mabu mamagi manakta pubire haibagi wakhalda yamna haraujarami. Pabung kayang watligi yaugadaba. Yaugadori. Asum chatpana thambal hoigi lekai yausilakle. Makhoigi thongal mapamuk yausilakle. Makhoigi thongal aduda phiyangauba setpa nupa nupi khara leiba ui madubu ubada manjana mabukningda khali. Kari toba yarupsano. Phiyangauba setpa mi liribsiba. Magi thamoida khangningbama phawre sumang adomdasu mi tinduna irang langi isai su sai. Manja masanpa du pamduna sumang adom tamna khara sangsili. Hek inglubu matamda thambalna kokta kasinglei up luhongbagi phirol setuna makhuna lengba kundok parengna phamliba nupadugi mangaksamna hukibadu mapa san hek ururi. Madubu ubada magi thamoi khangpre khangi. Mitlugi pirang adu khanghauduna senthadei. Karama nupa oibana magi loinabina lamlanba kana maga punsilai pul semkhibadu yingduna leiba ngamlugani mahakappi magi thamoi pungamde. Bibadi karisu khangjaba natte mapada hai. Babu imadi kadai? Imadi ai imabu yam uningi. Manja kari khalurabano khangde sonapung mayai aduda luhongliba thambalda makut thinduna hai. Ibagi bako to asida leiribase thangkina male. Biba yengthoi masu ui. Asigi luhongi shiro haisha. Nasisi imagi luhongbu namit oire. Manja hena dum kapthoi bibadi angang oibana karisu khangjaba natte. Asumna dum hai. Babu imagi luhongbagi kabok chakise. Manja masana padu buchetna konduna. Ibagi buko nang wangangba leplugaba. Asi haiduna masanupabu thongal tamna puthurei bibana. Babu kaigino nangna mayam kapisiba. Pi mayam tar kaigi mayam kapinu babu. Ipagi thamoi sipo gamchune. Ipagi thoiba. Isarati karisu khangdabanida. Ima uba phangle haiduna dokjariba. Adubu thoiba. Nangi imati satkri. Lablanba kana maga luhongkri. Biba mapana haribu waga tade magi thokpa ngangi. Kainu babu nangna thongan tholaisiba kabok chajri ima luhongba yengisiba babu. Ipagi thoiba. Nupa oirabasu thamoi kaibagi maisak aduni hemankhibana pirangtana maithong aduma thumle. Mahak mafam adu leptun leiba ngamlaktre masanupabu puduna mayum tamna mahak chali. Manja ahing adu tumba yade
ꯍꯧꯈ꯭ꯔ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯂꯧꯍꯧꯅꯅ ꯃꯥꯒꯤ ꯃꯤꯂꯨ ꯑꯅꯤꯗꯨ ꯏꯆꯥꯎ ꯊꯣꯛꯂꯤ꯫ ꯃꯍꯥꯛ ꯀꯞꯄꯤ꯫ ꯊꯝꯕꯥꯜ, ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ? ꯉꯁꯤ ꯑꯁꯦ ꯅꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯪꯗꯤ ꯈꯪꯂꯝꯂꯔꯣꯏꯗꯀꯣ? ꯅꯪꯗꯤ ꯏꯅꯥꯛꯇ ꯂꯩꯖꯔꯝꯕ ꯊꯣꯛꯂꯕꯗꯤ ꯏꯃꯧ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯀꯌꯥꯗ ꯍꯔꯥꯎꯖꯒꯗꯕ? ꯅꯪꯅ ꯍꯔꯥꯎꯖꯕꯗꯣ ꯌꯦꯡꯕ ꯐꯪꯗ꯭ꯔꯦꯀꯣ ꯊꯝꯕꯥꯜ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯕꯥꯅ ꯃꯄꯥꯗ ꯍꯥꯏ, ꯄꯥꯕꯨꯡ, ꯑꯩ ꯏꯃꯥꯒꯤ ꯃꯁꯛꯄꯨ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯑꯩ ꯏꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯖꯔꯨꯒꯦ꯫ ꯃꯥꯟꯖ ꯃꯥꯁꯨ ꯃꯁꯥꯕꯨ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯄꯤꯕꯥ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯂꯤ꯫ ꯌꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯃꯪꯒꯣꯜꯗ ꯐꯛ ꯑꯃꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯃꯤꯍꯤꯞꯇꯨ ꯂꯩ꯫ ꯄꯤꯕꯥꯅ ꯀꯧꯏ, ꯑꯕꯣꯛ, ꯋꯥ ꯑꯃ ꯍꯪꯖꯒꯦꯕ꯫ ꯀꯦꯊꯕꯤ ꯅꯥꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯀꯨꯏꯔꯦ꯫ ꯃꯥꯅ ꯁꯨꯝꯅ ꯅꯥꯗꯨ ꯂꯩꯔꯛꯄ ꯃꯤꯅ ꯀꯧꯔꯛꯄꯗꯨꯗ ꯃꯃꯥꯏ ꯈꯔ ꯂꯩꯊꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯀꯅꯥ ꯍꯪꯕꯅꯣ? ꯌꯨꯝꯁꯦ ꯑꯕꯣꯛ ꯀꯦꯊꯕꯤꯒꯤ ꯃꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯤ ꯃꯥꯅꯤ, ꯑꯩ ꯏꯁꯥꯃꯛꯅꯤ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯕꯣꯛ, ꯑꯩꯅꯁꯨ ꯅꯨꯄꯥꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯀꯦꯊꯕꯤ ꯃꯃꯥꯏ ꯂꯣꯏꯅ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ, ꯅꯪꯕꯨ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ? ꯍꯣꯏ ꯑꯕꯣꯛ, ꯑꯩꯗꯤ ꯅꯪꯕꯨ ꯃꯁꯛ ꯈꯪꯗꯦꯅ꯫ ꯕꯣꯛ, ꯑꯩ ꯏꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ꯫ ꯏꯃꯥꯗꯣ ꯁꯥꯒꯩ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕ ꯅꯁꯨ ꯑꯩꯁꯨ ꯈꯪꯖꯩ꯫ ꯑꯗꯣ ꯕꯣꯛ, ꯅꯁꯨ ꯑꯩ ꯏꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯏꯃꯥꯒꯤ ꯂꯩꯐꯝꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯀꯦꯊꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯀꯌꯥꯅ ꯌꯣꯝꯂꯩ꯫ ꯅꯪꯒꯤ ꯏꯃꯥ ꯍꯥꯏꯕꯗꯤ? ꯏꯃꯥ ꯊꯝꯕꯥꯜ꯫ ꯃꯥꯒꯤ ꯆꯤꯡꯅꯕ ꯆꯨꯝꯂꯤ꯫ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯇꯨꯅ, ꯑꯕꯣꯛꯀꯤ ꯏꯁꯨ ꯊꯣꯏꯕ, ꯏꯁꯨ ꯏꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯣꯏ꯫ ꯂꯥꯎ ꯏꯕꯣꯛꯀꯤ ꯅꯥꯛꯇ ꯏꯁꯨꯕꯨ ꯀꯣꯟꯒꯦ ꯂꯥꯛꯑꯣ꯫ ꯄꯤꯕꯥ ꯀꯥꯈꯠꯂꯤ꯫ ꯃꯕꯣꯛꯄꯨ ꯀꯣꯜꯂꯤ꯫ ꯀꯦꯊꯕꯤꯅ ꯀꯞꯇꯨꯅ, ꯏꯁꯨꯕꯨ ꯑꯕꯣꯛꯅ ꯃꯤꯔꯥꯏꯔꯨꯔꯦ꯫ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯑꯁꯦ ꯏꯁꯨꯕꯨ ꯃꯤꯔꯥꯏꯗꯨꯅ ꯂꯥꯛꯂꯨꯔꯦ꯫ 이보고 와라우가도 거나 이보고 와라우가도 이보 이마나 mayum pankribado mafam kadaidano imagi lefam takbiyo ai imabu yam uningi kethabi masu nupagi wafam asibu tabada mahak hena dum kapthorakli abo si imagi lefam do hayo kethabi magi punsida mana tawzakiba kaya aduna kona thangdam mahak ningamlakhide ngami haiduna masanupi bu setoknaduna atopa nupa amada luhongki masubu yengduna hai tangi ima to nama ado taibang palta dokre ha ai ima bo hayo bo madong ramna do haibiyo bo luhongbagi ahing adudani thamba mahak yamna kappi wakhal kaya masukhali aina thangliba khongthang ase masibu sublibra masibu mana khanglakpa mikupta aibu karamba nupini haina mahakna khankani imagi kallaba sapa mana aigi ikong ikut punsinki nungsiraba mahak amadi isaga aiga lapna hanki pari imagi apama maning asimani aina tunghanbiri makoina pamjaba nupasida aina leisabi saduna luhongli tasingna masigi litsanase ai tukatse ai pap chelabini lambi khudingna lamok nai ai makhata na hinglubagi karisu kanaba laitre pumnamak na saudana ba warauda ba ai ithanda thawai ase thazakrage ai thawai thazakrage thambal asumna mathanda sijarage haina chap yungna khantre ayengi si khunbu matam taibang khudingmakna tumna khraba misit miracle taraktra matam aduda mahak hawgatuna mapana thoglei makhuda thawri amasu pairi leiriba yum adugi makha thangbada hawriba saijrak pambi adugi usa amada thawri matol adu chena kiri aduga atopa thawri matol aduna magi makhawri zarama pa aduda chena kiri thamoigi manja mahakpu amuktang ningsinglamlaga miludagi sintharagba pirang aduga loinana mamit adu tapna usilli aduga uthak adudagi mahak phansong tharakle makhong ani duna malemnai maitadi thengbadi phangda makhawri zaram aduda
Kana lakhꯠꯈꯤꯕꯅ ꯃꯈꯣꯡ ꯑꯅꯤꯗꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯏ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯔꯝꯂꯒ ꯊꯝꯕꯥꯜ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ